KHAMENLOK ta thokiba thodokta MEEOI mapan Leikhidaba du Leingakna Akanba Maongda condemn tawi thodok asida CHENNABA SHING PHANABA combing operation na chingba chathaduna Akanba Maongda hotnari haina Chief Minister BIREN PHONGDOKKHRE Housing status da waidiba irang asigi matang dangarang Chief Minister Secretariat ki Darbar Hall da pangthokpa paugi mifam amada wafam asi phongdokladuna Chief Minister BIREN hai KHAMENLOK ki thodokta CHENNABA SHING PHANABA BSF Jat Regiment amadi Manipur Police na Urangpat amadi Yangang Pokpida operation chatakhi maduda improvised pipe bomb taruk phagat pangamki pamdaba thodok sing thokpa chingnaba hauzik su ching amadi tamgi mafam singda pak sanna combing operation chathaba leptri hauzik maki waina chingi mafam nifugani thoi amadi tamgi mafam kuntragani panda combing operation chathakre hauzik thokliba irang asi kanglup anigi marakta thokpa nate Leingakka lo kaina changlakpa mitop anigi marakta chathaba irang ni Maihorol dagi leiminaраklaba furupcha singi marakta sambal khanabagi phibam ama leiriba si leihandana ba hotna si irang asida tonga kaya sandoknarakliba si miyamna thajabigano security force singna chatpada miyamna thingbagi thabak tawbigano chinga tainaba mafam singda thokpa irang sing lakshanaba security force sing changsinaba hotnabada phibam asina chauna panba piri Irang asil lakshanaba Leingakna hobadagi honaduna lagli state force singi mathakta central force sing su leiri marak asida imphal dagi lanjenarakraba singi lam yonthok yonsin tawbagi paw leire masi tawbigano ngaihak saunarabasu irang asina nemtharakpa matamda amuk hadnarakani aikoi amatani mapalamgi mitop sing adutani Leingakna khandoknaba hotnaribasi lam leiba yonbagi matangda mamangda su Leingakna order ama thoktuna kanglon chumna chathanaba thabak paikhatkibani ngasi su Leingakna order ma thoktuna dead back tawduna lam yonba leiba mortgage tawba sing thingna ba hotnari haina su mahangna makhata ki statement kharpiba MNF Mizo National Front kinan lakiba statement aduga zoro hebra lakiba statement ai react tawning dabni adubu ai makhoida su aina request tawri state amagi oiba wafamda state aman ku thingjan ba se tawgunu Mizo National Front na Manipur gi marai bag lek pada banate Zati mana mana ba yamle khoi su Mizoram gi population gumba Assam dai khoi gi population lei adu Assam gi mayam duna kanoma separate administration da ma da aina support tawi har ga Assam ga khoi ga relation kamai tawni adu Mizoram gi praja sing mesure oi banen lowi ai adu moi kharana ma marang khangdana statement piri bado adu Mizoram government na timely control to view natragadi akoi masi akoi Manipuri mayam ju akoi gi oiba lanai gi khud thingjale haibadagi Assam da leiriba kariba mayam se saungarakoi ai aduna Mizoram ga fataba relation su lakoi ai aduna madu mai Mizoram gi honorable member punamakta leibiriba intellectual mayam da Zati mana yene da pangang ba pa hai ba ponte Myanmar na India gi lam da moi zati mana ba lei na moi na khoi da khut thingjal bu yaro Myanmar da lei ri ba khoi gi praja sing da khoi na Myanmar go mai na khoi na khut thingjal bu yaro ha ngak la sel ga phajana thambi wa na ta bu to hon bi gu no hai ba du di human approach na mani adu ga administration ga mari lei na ba pota they are nothing to do with us moi ge khoi separate state mani adu ma khata na khoi khut thingjal la kanu hai na hai ni